ꯑꯣꯏꯒꯦꯔꯥ ꯎꯈ꯭ꯔꯨꯜꯒꯤꯕꯨ ꯑꯣꯏꯒꯦꯔꯥ ꯗꯤꯁꯇ꯭ꯔꯤꯛ 12 ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯈꯥꯗ ꯑꯦꯐꯤꯂꯤꯌꯦꯠ ꯇꯧꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯁꯨꯇꯔꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨ ꯋꯥꯈꯜꯂꯣꯟ ꯂꯩꯖꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ MRAꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯈꯔꯈꯛ ꯄꯨꯔꯀꯥꯟꯗ ꯁꯦꯀ꯭ꯔꯦꯇꯔꯤꯒ ꯄꯥꯎ ꯐꯥꯎꯅꯖꯕ ꯃꯇꯝꯗ ꯄꯤꯁꯇꯣꯜ ꯑꯃ ꯂꯩ ꯍꯥꯏꯕꯗꯨꯒꯤ ꯑꯩꯅ ꯑꯗꯨ ꯈꯟꯖꯔꯒ ꯄꯤꯁꯇꯣꯜ ꯑꯃꯈꯛ ꯄꯨꯔꯒ ꯑꯣꯏꯔꯝꯒꯅꯤ ꯀꯝꯄꯤꯇꯤꯁꯟꯗ ꯀꯥꯞꯄ ꯌꯥꯗꯕ ꯑꯁꯤꯒꯤꯅ ꯑꯃꯨꯛ ꯏꯚꯦꯟ ꯇꯣꯉꯥꯟꯕ ꯀꯥꯞꯄ ꯌꯥꯗꯦ ꯍꯥꯏꯕꯅꯤ 시주 시너베 떠오도 스코어도 왕나 까빠가 뭐는 시시나거든. 그러니까 이거지 시 5g 같은 거 있네요. CD 5 CD 리필링 아주 시드인데 반대 센터 레트레 수마나 5 코파 엔터 맞다면 시기 샤포치 리라이플 좀 뭐야. 할리가 맞다면이다. 레스 야우드르기 링드기. 레스 샤포치는 그이노 한도